Iran is being very nice. They're agreeing to everything that I want. And they Nakalni maki maikei digi fanakana dab taunaba taragashu manungdadi country ani maki maikei digi landform asi atuba matamda lotion ba pamagi ihul aduna hena wangbana Switzerland da pangthukiba US amasung Iran gi oiba negotiation adugi ahanba round asi mai pakre yamna chawba achievement kaya ama lakle nakalani maki maikei digi landform asi makoina ngamle haiduna claim tori US ki maikei digi housing Strait of Hormuz asi mafung fana open tawre millions of barrel kaya ama crude oil gi oiba putok pusin tawba hawre aduga Iran haidiba country asi amuk khanna nuclear weapon gi damakta khallaroi haiba wafum kaya sing asi putoktuna makoina lan asi amna chawna mai pakle Iran di mai thi de haina fungdokli nakal amarom da cham manana Iran gi mai kei digi housing landform asi loishinabagi damakta peace negotiation ama chathanabagi damakta USA gi maikei digi MOU ama sign tawna kiba wafum sing aduda yakraba matungda hauji USA haidiba country asi aduki matik yamna chawna maithiri Iran gi maikei digi landform asi dam tongjaba khaktani haibagi oiba wafum sing fungduktuna makoina lan mai pakle haiduna pungjaw thinna celebrate tawri anobu video update amada amukan taramna uksuri matam kuine digi mediator singi kuthangda back channel gi kuthangda Iran amasung US gi marakta magi oiba condition sing thamnaduna negotiation chathanaba honaraklaba matungda yanaba khara lakpadagi MOU ama sign tawneraba matungda Switzerland laktuna country ni si oiba luchingba sing directly unaduna sanakhiba first round of Iran USA gi oiba togadu gi oiba kari karambe khongthang sing lakrabagi haibagi oiba matang aduda mieng tabinasi pangthokriba mifam aduda chenba yadaba yanakhiba wafam ama haiba taragadi US amasung Iran gi marakta numit humphunigi oina ceasefire ama lauthokhtuna discussion chathanabagi oibo wafam aduda nakalni maki maikei gi chap manana yanaduna leiri masigi damakta lakadoriba numit humphuni gi oiba matam asida peace deal ama porakpa ngamnabagi damakta lemhoriba issue sing asibu khanaduna solution ama poraknabagi damakta mediator oiriba country sing asiga loinena Iran amasung USA gi maikei gi yamna kana honagadori masigumlaba khongthangsing asi lakpa matamda kairaktanabagi damakta natragana nakal animaki maikei gi amana natraga amana hendok henjin tawba adubu control tawnanabagi damakta peace committee ama form tawduna nakal animaki oina nong lakliba development sing asi yengsingadori hariba committee asigi oiba maru oiba role asi US amasung Iran gi marakta chathagadoriba negotiation asida yanadaba wafam sing thorakpa matamda madubu control toksinduna ahenba level amada chatkhiba taragasu marakta mahangna breast oiduna samjinnabagi damakta khongtang adu paket kadori matha asina hojik sonariba landform asida Iran haiba countries ki khwaidigi yamna chawba khulai oiriba aduga hojik chathariba negotiation asida landform asigi oina khwaidigi maru oiba conflict point ama oituna leiriba Strait of Hormuz asigi oiba issue asi nakalani maki marakta yanaba khara puraktuna hojik haiba mafamsing asida jahasing chatba hawbagi oiba symbol asi ground uba fangle US President Donald Trump ki maikei degi mahaki leiriba lenga asina yamna kanna honaduna ngasi malem asigi oina leiriba country khudingma asida makogi oina leiriba jahasing asi hairiba mafam asida maningtamna free oina chathanba yare haibigi oiba wafamsing hauzik media gi khuthangda malem asigi miyam mangda pauzen pirakli tawbutabu USA ki maikei degi Iran da attack chathadingai gi mamangdadi hairiba mafam asi hanadigi hona free oiduna leiba karimate attack chathanadaba amasu masida toll amasung tax ki obi system amata leitamo mafam amani haiba sisu khudingmakna kaunadri Switzerland da pangthokiba US amasung Iran gi oiba first round of talk atu yamna positive oiba maikei amada changsinduna athuba matamda landform asi losinbagi mami uba fangba taragasu chathariba negotiation asigi part ama oina nakalani maki marakta manadaba statement sing amasung manadaba argument amasung issue kaya ama thorakpagi oiba mamising su uba fangli ihan hanbada pangthokriba mifam adu aduki matik yamna chawna mai pakle Iran gi maikei digi landform asi surrender tawre haibagi oiba wafam basida US President Donald Trump ki maikei digi khwaidigi yamna chawna claim tawkhiba asi landform asi horakhibagi khwaidigi yamna chawba maru oiba maramni haiduna US nasu fongdokliba Iran gi oiba nuclear program gi oiba matang asida USA gi maikei digi Iran da attack chatharuba matangda Iran gi maikei digi malem asigi oina leiriba nuclear gi oina leiriba hiram khudingma asibu yengsinnabagi damakta leiriba IAEA hairiba organization asina inspection tawada Iran athingba pikhiba adu negotiation asi chathaba loikraba matungda Iran gi oina leiriba nuclear program asi IAEA gi oiba official singna chattuna Iran da yengsinba yaragani haibagi oiba wafam asi Trump na phongdokhibani adubu masiga yamna manadaba mong amakhakta hauzik Iran gi site gi phongdorakliba wafamdi sanakhiba wafam aduda hauzik fawbagi oina nuclear gi oina leiriba program asida
wari watai amata khanaba leite amasung yanaba porakpa amata leite haibigi oiba wafam asi fongdoktuna hausi faubigi oina IAEA gi oiba representative amataga amasung Iran gi leiriba luchingba singa unadona masigi oiba wafam da yana pasu leitri wari sanaba su leitri haibigi oiba wafam asi fongdorakre masida sunatana Iran hariba country asigi maike gi negotiation asi tathaduna yanaba kiyam porakhiba taragasu nuclear enrichment gi oiba right asi makoina kaidonunda pitok loi makoi gi oiba uranium stockpile asi pitok loi haibigi oiba wafam asi da su hausi adamak source kya amagi maike gi fongdokna ribani maram aduna hausi fawgi oinadi pangthokhiba mifam adu yamna chawna mai pakpa taragasu Iran gi nuclear program amasung enriched uranium gi oiba wafam asida sab chaba solution ama uba fangdri aduga haideba issue asida yamna kanna khanaba haurakle maram aduna nakal ani maki maike digi pressure tactic kya ama sizinaduna hunnaba haurakle haibasi mayek sengle mathang USA gi maike digi khwaidagi yamna chawba claim ama oina tawba haiba taragadi hausi Strait of Hormuz haidiba mafam asi yanakibagi matung ina numit humfuni asi free da thadokpa haibagi oiba wafam asi laikhraba matungda aduki matik yamlaba jahaz kaya ama chathok chasin tawba haurakpa amasung matam kuinadi sething fangduna lakliba global oil market asidasu yamna chawba ahongba ama oina crude oil gi oiba maman sing hongdorokpana singba thawong kaya sing asi yamna positive oiba mong amakhakta uba fangkre adubu Trump ki maike gi claim tawriba Strait of Hormuz asi mapung fana free oiragani haiba wafam asidasu Iran gi maike gi manadaba statement khara thokpa haurakli madudi hausi Strait of Hormuz hairiba mafam asida sathok chasin tawriba jahaz asi Iran gi maike gi toll system ama tax khongatpagi oiba wafam asi hausiksu adumak fongdoktuna leiri amabu oigera hausik hana leiramliba fibam adudagidi jahaz kaya ama sathok chasin tawre haibasidi ground da uduna leiraba reality amadi oiri mathang sina hauzik Iran amasung USA hairiba country ani asina punna famina duna wari sanaba yaraknabagi dabakta Iran gi maikaidagi thamkiba condition madudi USA na matam kuinadagi fajinduna thamliba Iran gi oiba aduki matik yamlaba senfam sing gi oiba frozen assets sing asi release tawba amasung Iran hairiba country asida thamliba sanction sing maru oina crude oil singba asi export tawbada piriba apanba sing asibu handokpagi oiba wafam asida USA gi maikaidagi yare Iran gi maikaidagi su masigi oiba matang asida yamna chawba achievement amani yamna chawba mai pakpa amani haiduna hausi fungdokli masigi oiba matang asida su twist amaga haiba taragadi US President Donald Trump ki maike hausi claim tawriba asi Iran hairiba country asigi oina fajinduna thamliba asset aduki matik yamlaba villain sing gi oiba maman oigidaba asset sing asi release tawriba asi USA de hena tongjagani makogi oiba mai pakpani madudi hausi Iran hairiba country asi songnariba landfam asiga matam greenedagi makoina koisinduna thambasina maram oiduna Iranian miyoi ki ama chara henduna awaba agriculture gi oiba polam sing asi fangdabagi oiba issue ki ama leire maram aduna US release tawgadoriba fund asi hek phangbaga Iran gi maike gi USA dagi agriculture gi oiba product kaya ama mamangi oiba video da koina sunai nakiba China na layu yadabadagi market leitaduna wariba US oiba product sing asi Iran da yonsinduna US ki oina leiriba lawmi sing asida achauba kanaba ama fanglagani haiduna Trump ki maike gi thamli mahakna masigi wafam asi thammagi oiba khwaidagi yamna chawba maram asi expert kaya amagi maike gi amasung malai masaki luchingba kaya amagi maike gi yamna kanna kinaba maru in Israel gi maike gi su khwaidagi yamna kiba madudi US na fajinduna thamliba Iran gi oiba asset sing asi pitokhraba matungda yamna senfam sing asi sizinaduna hausi Iran hairiba country asi aduki mati yamna mapangal kanba military gi oiba khusukhulai ki ama laisinduna amasung semga sagalaktuna mapangal yamna kanba Iran ama oiraklagani military gi oiba lambi asidi hena changsilakpa taragadi yamna chawba threat ama lakani haibagi oiba wafam asi leibana US citizens sing asida Trump ki maike gi madugumlaba khongthang adu lakloi haibagi oiba thajaba adu piribani adubu Iran gi maike gi haideba issue asigi matangdasu tonganba wafam amaka fongdorakli madudi Iran gi oina release tawrakadoriba frozen assets sing asi makoida fanglaba matungda hairiba paisa sing asi Iran gi ni atopa country sing gi nate aduna hairiba fund sing asi kadaida sizinnagadabage haibadu atopa country amaki mathau tadi makoina adumak lepchagani makoina sizinnaninga mafumda sizinnagani haibagi oiba statement sing hauzik fongdokpa haurakle USA gi maike gi release tawrakadoriba fund sing asi yamna haina singna makoidagi pitokhiba natte haiba wakalon adu chenhannabagidamagta Gulf country sing asidagi US ki ally oriba country sing maru oina Qatar hairiba country asida fajinduna thamliba asset sing asi makogi site gi oina release tawhannabagidamagta hauzik honari
ꯑꯗꯨꯕꯨ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ USꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯐꯟ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ US ꯅꯠꯇ꯭ꯔꯒꯅ ꯏꯖꯔꯦꯜ ꯅꯠꯇ꯭ꯔꯒꯅ USꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤꯗ ꯁꯣꯛꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯁꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯦꯡꯁꯟ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅ ꯍꯧꯖꯤꯛ USꯗ ꯐꯥꯎꯕ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯟ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯀꯔꯤꯅꯣ